Nupi advocate amagi thabak pairuba jail Youkhre. Courtroom manungda lairingaida Nupi advocate amagi thabak pairuba accused ama ngasi Chief Judicial Magistrate Imphal West na jail da numit 15 thajinkre. Accused asigi mathakta victim oiribi Nupi advocate aduna wakalakpadagi police na faraba tungda judicial remand pikraba accused adu Uripok ta khelbam laikai Kangjam Birje Chahi Kuntra Gomdoini, Police ki Pauna Hai, Taudog Ado, Ngarang, Lampel, Court Complex the Leba, Civil Justice Junior Division Imphal West 1 gi courtroom the Thokibani, Matamadu the victim Moribinupi advocate Aduso, Court Manung the Mahaki collection upon a form dona lake, Adobu Mapamadu the Hana the Gileramba accused Sina, Fazada Bawahayama Lauru Matung, victim gi Tabak the Pyram Kibani, Loinana, victim Maduda, Haubo Konjalamagaloina Lauki, Amazon courtroom Maduda. Presiding Officer Staff Yauna Mahaki collection Sangsin Ki, accused Asigi Matakta IPC ki section 358/509 gi Makada, FIR ama local Krabani. AR gi section Wapam Banada Happy Dre, Kuki Singi Tekta, Moreh Bazar Kai Kre, IED and Bhagat Kre. Moreh da deployed to river AR gi Maikai Dage, Akan section Warol Tom Krabaso, Nasiamuana Kuki Lalo Wishina, Moreh Bazar Tamna no make up Silakudage, Wafam from Bishing Kai Dun Sena Kre. Kuki Lalo Sina Pumlamba IED ani AR na Fagale Hairi. Police Tagi Fangba Pauna Hai, Moreh the law and order gi Pibam Patabana, District Administration, Tengnopal Ngasio Pung Tarutagi, Nubijunga Pung Taragani Toy Power Curfew Komtoki, Curfew Komtogling Mano, Ngasio Pung Tarakamilitara Mangarom Tabada, Kuki Lalo Sina, Moreh Ward number 7, Subdivision Hospital Manaki, Singtaktagi Sniper Rifle na, Marubanga Taruglom, Moreh Bazar Tamna Kapsilake. Numai kapsilakiba aduna maram oiraga Moreh Bazar da mana masing amadi atai polam sing yolamba kaithel phambising mifaiduna sena baga loinana kaithel kai ki hairi thodo adugi pau phangmadagi Moreh da deploy tawriba security force na mafam madu da changsin duna yengsin ki Kuki lalobu singna numai gi landa adu Moreh Bazar National Highway 102 gi nagi tapofam phambising na pot yolingai matamna chatharakibani adumakpu thodo adu asofan yaukide hairi amarom da ngarang nungtil pung 3 ga makharom tabada akaknaba paw phangbadagi Moreh da deploy tawriba manga suba AR gi petrol party amana tiangnong khul taba Moreh bypass lambida Kuki lalobu singna state force attack tawnaba phumduna thamlamba IED ani recover tawki manga suba AR na phangkiba IED adu kilogram 4.7 ki chang lumme maduga samnaba napu machu amasung amgu machu gi meter 2.30 sangba flexible wire higo amasung angawba machu gi meter 3.38 sangba flexible wire angangba machu angawba machu gi meter 4.41 gi flexible wire asangba machu gi meter 5.3 sangba flexible meter wire su phangki hairi